खुरुमजरी इमेज पाउदम मियंग ताबिरिबा ख्वाई पुनमकु अहानबदा खेत्रिमे मुनिंद्रना तराम नोकचरी ngasiगी maroiba paw maichau tareki khubam nomaijing singna sanana balenga honari haina chief minister n biren haikhrei longmi sing lokhom da hakthena na chatuni yangsilaga har piragani haina minister bisoji na phongdokhrei family court thobagi regular judge hapinaba lenga ki puning singsilakli loinana assembly the huran basing phaminabat ngamloi haina Imran Khan phamthadokre hauji ngasigi mapungweba paw amuk lobirasi Manipur state asi semgat naba amadi chakot naba honarakpada irai laina oikhiba nate tungi mirol gikhanba ipa ipu kayana punchi kantoktuna thengkhang kayada awaba mayok natuna semkibalamdam amani Makoi bungasigi mirol na ningsingba amadi makoi khubam sagatuna tungi mirol da khanganbam haibasi lengak asigi tangai padaba thodangni haina chief minister longthomam birena phongdokre Maharaj Narsinga lekhidabagi cham humudran thoi subam pok kumon mari lenana state archaeology department of arts and culture na sinduna kangla da pangthokkiba thorum aduda mp leisema sana jawna thorum pu oina saru yakhi cabinet minister mla chief secretary yauna tungan ba department ki makok thongba official singna saru yaduna pangthokkiba thorum adugi atoi mithung oikiba chief minister makata na haikibada ngasi akhoi ni hingdiba punsi asi kanana lamjing lamtak tuna thambirabano haibadu khangdabagum tawrei ipa ipugi khongul lidraba puwari thawdo wathok singmuning singdrabadi manipuri generation leibing mathau tadre Tahi taret kuntak pa thokdokta awana lamdam asida khundariba puruk kudingmakki miyamu paktakna hana naba lawkiba lanjangda Maharaj Gambir Singha amadi Maharaj Narasingha gumba mathawna leiraba luchingmasi leiramdrabadi ngasi aikhoi leiramdabasu yai Makoi gumba mathawna maringjel leiba leipak asigi makhal khanba ipa ipu kayana ngasigi phibamasi yoholakna bahonakibani harduna mamangi August 16 pangthokiba athoba singning thorumda lamdam asigi ningthau kolachandra yauna Lani kayana mapunsi kat krabat athoba singmuning singduna haikat legat tam kiba adu ngasi mirolna kaunar padagini lamdam asigi apunbagi saktam amadi nationalism wakhalol puthok kiba maichau tereki kubam nomaising singda sanana balenga asino honari harduna Narasingha Gambir Singha yauna lamdam asibu awang mathakta pukatlamba singi kubam mapam chana thamnaba honari Talak asida mitei kuki naga muslim yauna tungan ba community singna masagi purpu kanjanaba lanai oiba wafam sing putholaktanaba harduna manipuri puwari khangnaba ipaipu singbu ningsingsi haina phungdoki adugumba iramdam sibu sangwal lamba nga amba adungo maisau tareki koi kubam khinnanaba nongmaising singi singgo lokoi mapum yengba hore Narasingh Maharaj ki chap chaba mana leba nga khibagi dugumba sagol no sahaba magi makuda thangsang pairaga leba awabu ta thoke bagi suktam akoi madugi kala mangda 100 days ge mungda khinge dore sahi de kunta pada asawro lokhiba tanthongna bhona bada Gambir Singh Maharaj gimagi murti khinbam de koi Narasingh Maharaj amadi adugumba khwaidigi chauna unknown heroes akoi gi guerrilla warfare hogdokhiba adugumba Hira Chandra ke koi murti kilabeng asi leikat pa hore sigi mayam se koi ningsing ba mathuk tai moina salamba moina tawramba phidam koi in ba mathuk tai hebagi koi sigi function je hor pani Manipur da hawkiba pung kunmari da miyoi taruk covid positive oiba thena khre mi sibadi yaukide Pungpum masida miyoi tani humudra mari covid test tauki maduda miyoi taruk covid positive oibadagi ngasi covid positive oibagi chang chada 2.2 lekhi State asida covid light chandorok padagi ngasi phawda apun miyoi lakama lising kontra tare chama humfurito covid positive oikre haiba positive oikraba sing manung da miyoi lising ani chama kun na lekhidre
ngasi mioi taranithoi covid nawa phaduna discharge tawkibadagi apunma covid nawa phakibagi masing lakh ama lising kontra manga supna mari sukre state asigi covid recovery rate na chada marhuda nipan dasmik mari ahumni active case ta mioi kontra nipan leiri chahi khudingi thokpa manipur da lomi singi har phangdabagi wathok lengak asina thoktanaba honaragani amadi lomi singi lawpham da hakthina na chatuna yengchilaba matungda har pigani haina agriculture minister thongam bisojina phongdorakli wafam asi ngasi sanjen thongda leba directorate of agriculture da pangtokpa mahakpu okpagi thoronga mari lenana phongdokkibani thoramadu ga mari lenana mahangna makhata na hai lomi singna har phangdabagi wathok asi kadai phawba leiribano haibadu kopna yengchilagani lenana state ki oina har leptuna chingli district singda piba hawragani haina Pongdorok pagalonina district kuding makta toll free number thamlagani toll free number gi khutangda aigi labuk yengbiu hairakpa matamda mari lenaba sing tharoktuna lopam yengbada lomi singna mateng pangbiu athu matamda farmer singi farmer meet sinduna lomi singi awaba sing khangdoktuna thabak pakat lagani haina phongdorok di ana magi mafam du changda harse konai konade habla tab mana changda ko si pulap pina mon pibi na gi pina si meeting khana bani da koi leriba district ki agriculture officers ko ni mangna su hari upur masing si ko chaju pibi re chi dam tu yam nungai ba ko gi leriba di wo sinda ko pulu chali du banu na department gi administrative secretary amadi director singchu pina si khana basi yaw ba tam matta na hari system se da speed chi maram di ekona leriba leakage ji thingmang na ba ko amana amaga da upur masing si farmada thonna gi dam 44 yaithibi local gi watho ki matang da sora gi land owners amadi p brojen singa mla wangjing tenta m ramesur singa mla kaksing mohammad nazimuddin upadhyaksa kaksing jila parishad mohammad mukimuddin pradhan palel gram panchayat mohammad badur zaman pradhan irengban gram panchayat amadi revenue and settlement director amadi dc thawal yawba mifam ama pangthokre hari mifam asida manipur government na sports university sagani haina acre chahum yankai compensation pikre hairi wafam adu chamamna baleiri maram aduna resurvey amuk hanna tawba haibasida yanakre hairiba survey si tawdri fawba makha taba thabak amata tawdaba haina su ngasigi mifamna yanakre Sugunu Kendra da thangna tam taruk lak mai palalaba hojik Sugunu Kendra gi MLA oiriba K Ranjit Singabu Development Committee Kakching Khunong na silangduna Development Committee Kakching Khunong gi Secretary oiriba Tingnam Rishikesh Singagi yumda harau tam opagi achamba thorum ama pangthokre ngasigi thorum adu da President Member Sing oina Development Committee gi Advisory Board leiriba M Chandramani Singha TH Borot Singha M Ibhul Singha TH Kalachan Singha amadi Development Committee asigi Executive Member Oriba KH Megachandra Singana Saru Yaki Thormunga Mari Lenana MLA K Ranjit Singan Haikibada Handak Pangthok Kiba election asidi selection gumbani Mahakpusu Maithiba Pinaba BJP na Angambi Thakta Honakibani Adubu Pradana Mahakpu Nungsibi Banina Maithiba Pibangam Kidre Masidamak Mahana Kendra Si Prada Singmu Thagatsari Haiki Mahana Makha Tardun Hai Handak Congress na sit Manga Khakta Phangduna opposition on Lerabasu Thauna phana mayok naduna lengak asibu mai chungani hauzik mahaki kendra sida thakna basing health amadi education gi lamda khara aswathari haiki mahpu haraute am okpagi thorom asigi mangwena serogi PHC wangugi CHC sugunugi sub district hospital amadi kakching kunogi PHC gi awat apakaya su ningsinki kongset asi loyar matungda pawmising akhanana unaba amada mahakna phongdokkibada Lengaki health center sing asi maming khaktagi ngaire health center sing asida manpower maru and doctor staff nurse MTS lab technician na chingba kaya awatpa amadi equipment sudana leibana mathau mapan phana tonba ngamdre asigum asida 24/7 ga hairaga tawriba asidi phagi malak e anuba lenga asina health thawai yawraktuna CMHT card ka phangalliba asi mapung phanaba health center singda leiriba awat apa sing asi Hana mapung phanduna mathau phajana tawba health center ohenbiu haina lenga asi chief minister pung chingselagri
कक्सिंग सुमाक लेकाई लेरक अचो परेंग लेबा नावरेम रोबीना महाकी कक्सिंग लेंगबा लोकोल लेबा मसागी गायो पुखरी लेरंबा थेंगु अमा कक्सिंग फॉरेस्ट रेंज स्टाफ सिंग द क्वेश्चन नकरे हाइरी रोबीना फोंदोरपगी मतुंगिना महाकी गायो पुखरी nga फाबदा किलोग्राम मपलम लुम्बा अचौबा थेंगु अमा लेरंबा थेनबदगी फादुना पुरकलगा मफम चाब अमदा थादुक खिदुना हिननबगी दमक कक्सिंग फॉरेस्ट रेंज की स्टाफ सिंग द सिनजखिबनी हाइकी थौबालदा लेरिबा फैमिली कोर्ट असी इंग्लिश नि तरा तरे की जुलाई 13 चीफ मिनिस्टर नोंथोमम बिरेना संगादना मियाम द क्वेश्चन नरंबनी निमित अदुदगी ngasi फावबा रेगुलर जज अमता हापिरक्तबना थौबालदा लेरिबा फैमिली कोर्ट अमदी अतै कोर्ट सिंग द कुदोंग चादबा कयामरुम मायोगनदुना उकिल सिंग अमदी केस थेनरिबा मियाम द चाउन अवाबा अमा मायोगनरे हाय अमदी जुडिशियल मजिस्ट्रेट सीजीएम थौबाल असिसु केस अमा तौबदा केस अमा लोइसिनबदा याम इनकम्पिटेंट ओइरे मतम चाना फंगदबा खुदोंग चाबा सिंग अमता फंगबा ngamdre हाइना थौबाल डिस्ट्रिक्ट बार एसोसिएशन की वाइस प्रेसिडेंट खांगेंबम अरुण कुमार न फोंदोरकली ngasi थौबाल कोर्ट कॉम्प्लेक्स लेबा बार एसोसिएशन असिग ऑफिस त पाउमिसिंग उनबदा खांगेंबम अरुण कुमार न मखातान हाय करम मतमदा केस तगनी हाइदुना निमित खुदिंगी कोर्ट चलगा ngainabagi फिवम द लेरे अमदी रेगुलर जज लेतबनिना केस येथोकपा नतना अतोप उपाय लेतबगी फिवम द लेरे फैमिली कोर्ट तदी फैमिली की ओइबा यामन थुबा केस यामन लाई अदुबु लाक्लिबा मयाम दसु कोर्ट सिदगी खुदोंग चाबा फंगदुना अवाबा कोकनी खंजरबसु रेगुलर जज लेतबन मतम चाना केस लखत पिदबन बनी नमदु अमत फंगबा ngamdre मसी पुनमगसी ताइनफम असी उकिल सिंगदा ओइरे हिरमसी मतंगदा मरी लेनबा सिंगदा यंगसिनबिनबा मेमोरेंडम कयासु पीरे अदुबु ngasi फावबा यंगसिनबिबा अमत लेत्रे थौबालदा लेरिबा फैमिली कोर्ट असिना कक्चिंग अमसुंग थौबाल डिस्ट्रिक्ट अनि असी पूरी बनी मसीदा रेगुलर जज अमा फावबा हापीद्रगा इम्फाल ईस्ट अमसुंग वेस्ट तदी रेगुलर जज लोइन लेरी इम्फाल ईस्ट अमदी वेस्ट तदी रेगुलर जज थंबिरगा थौबाल की फैमिली कोर्ट तदी थंबिदबा असी लेंगा असिना थौबाल अमदी कक्चिंग डिस्ट्रिक्ट की मियाम की येंगलगा मियेंग अमुतंग चंगबियु हानसु बीजेपी लेंगा लेखरे फैमिली कोर्ट सु संगा बिरमले हौसु बीजेपी लेंगा लाकली अदुबु रेगुलर जज अमा हापीद्रगदी मतौ करमना थबक तौगनी कोर्ट अमा लिंखटपगी कानबा लेत्रे हारदुना मसीदी मियामनसु उकिलसु पुरमक वामिनारे हाइके हिरमसिंग मतंगदा मरी लेनबा सिंग ना चयोर अमगी मनुंगदा थबक अमत पैकेट पीद्रगदी थौबाल डिस्ट्रिक्ट बार एसोसिएशन ना मणिपुर बार एसोसिएशन की मतेंग लोइनना थौबाल कोर्ट बॉयकॉट तौबा यावना शांति ओइबा खोंजंग कयामरुम चंगसिलकलकनी हाइना मरी लेनबा सिंग चेक्सिनवा थमलकली ngasi पाउमी सिंग उनबा अदुदा थौबाल डिस्ट्रिक्ट बार एसोसिएशन की तोहान मेंबर सिंगसु उकिल सिंगसु सरु याकी इम्फाल ईस्ट एंड इम्फाल वेस्ट की ना अखोइगी रेगुलर जज थंबीरगा थौबाल की फैमिली को से थंबीद्रिबसे अखोइगी सरकार सिना खितंग यंगजनबियु पुचिंग कुनिंग जिंगजनजबनी मसिन कैनो मैम की अखोइगी थौबाल एंड कक्सिंग डिस्ट्रिक्ट लेरिबा लिटिगेन मैम की दमतनी अदो ऐसागी अखोइगी पर्सन की कैंत नते it is for the benefit of all the people who are under the jurisdiction of the family court of Thawal. Adu Thawal has a policy Kaching and the district ani neba. District ani court ba jaga ji da koi na judge regular later ka ni kamai to na koi court to function to ni ukil juwani litigants juwani aru masi अकोई हाइजनिंग मेरी पाले सरकार से खनबी वानी बीजेपी सरकार फाइव कंप्लीट तौर अमुक लाए इनाग्रेशन तौदीरमे मखा ताबद रेगुलर जज हापीद्रगदी मधु कौनोसिंग केस अखोई लिटिगेट तौर केस तौनरीब केस थादी अवाब यामना ओइरा नावरिया पाखंग लाप केंद्र की एमएलए सगोलसेम केबी देवी ना पीएचईडी इम्फाल वेस्ट डिवीजन इंजीनियर सिंह अमदी विष्णु प्रकाश आर पंगोलिया प्रोजेक्ट इंचार्ज इम्फाल गलोइना नावरिया पाखंग लाप केंद्र दा नौना अमदी हाना लेरंबा वाटर सप्लाई की संगत कदबा मफम सिंह यंगसिनख्रे कोंगचत अदुदा एडीबी की मखादा हियांग थांगदा लुपा करोड़ 9.5 चंगना सागत कदबा वाटर सप्लाई कोदमपोपीदा लुपा करोड़ 3 अहम तरुक चंगना सागदा वाटर सप्लाई लुपा करोड़ 3.5 चंगना सागदबा मैत्रम वाटर सप्लाई लुपा करोड़ 3.05 चंगना सागदबा मालोम तुली हल
amadi lupa crore mari dasmik ani mari changna sagadaba malom tuliyai magi water supply gi mafam sing yangsin ki Food Corporation of India FCI gi Thawal district ki tangyeng da leiba food storage depot na senduna ngasi India na ningkha tamba chahi humudra manga mapung parakpagi palan thoram azadi ka amrit mahotsav ki thoram ama depot asi campus da pangthokre anna yojana and public distribution haiba hiramda pangthokpa thoram aduda adaksa Thawal Hasina Begum FCI regional office Manipur gi DGM R Om Prakash amadi district supply officer Thawal Mohammad Nizamuddin mathang sina thoramgi athoy mitung thoromapu amasung akhana mitung oina saru yaki Thorumga mari lenana wangang bada DSO Thawal Mohammad Nizamuddin hai Bharat ki Prime Minister Narendra Modi na leipak asida leiba leitelaira amata chara helaloi haiba pandamda tongan ba scheme kaya hogdoktuna yamna subsidize oiba mongda 10 kilogram amada lupa ahumda phangli loina PMGKAY gi makhadana lemna mioi amada 10 kilogram manga phangali masi aikoina phangpham thokpa mioi singda soidana phanghanduna leipak asida cheng leitabagi chara henba mioi amata leheloisi marmasina fair price shop ki rationing agent singnasu achoba thodang lobiu haibu wafam thamki asumba antadeya anna yojana haina aikoina public distribution makhada yenthokega mayam phanganliba mayam phanganjariba adumba cheng makhan asigi saru amagi makhada nungaiba haroba pongdo khuding se public ki sachi तसेनमती मसीगी मसी नखोय कोइना अयाम बाहुजिकी मसीगी रेशनिंग एजेंसी खन्ब कांदसु याम नंगसगी दैत लायरगी येंगगा नोमगी छु नोमदना सरा नोमगी तांजरीबा अदुगी मियोय दुगी टारगेट येंगगा ngasigi thorum aduda Thawal district ki CAF and PDG Makada Labor Rationing Agent Singsu Saruyaki District Social Welfare Officer Thawbalna Regional Institute of Handicapped Persons RIHP Yaripo Bamalekaya Kusam Naraga Sinduna Indiana Ninka Tamlapachi Humdrama Mapung Parakpagi Thorum Azadiga Amrit Mahosab Kisaru Amoanangasi RIHP Yaripo Bamalekagi Campus the International Yoga Day 2022 with Palan Thorum Pangto Kray Nasi International Yoga Day Palan Thorum Aduda RIPH Yaripok Bamalekagi President Tabakta Potharaba Joint Director Veterinary Dr. Maibum Rajendra Singhanat Atu Mitung District Social Welfare Officer Thawal A. Kamesor ICDS Thawal Gi District Program Officer TH Suranjoy Singha Amasung Bharat Swabhiman Trust Patanjali Yoga Samiti Manipur Gi Yoga Instructor Konjangbam Hemanta Singhana Akana mitung sing oina saru yaki Azadi ka Amrit Mahotsav thorong loina chaniya khinipan suba raising day of the Army Medical Corps pangthokpa oina Army Medical Corps na motorcycle expedition amasat kre motorcycle rally asi India gi North East state ani yauna Dr. Singh amasung paramedic singbu motivate tawba Army amasung civil medical establishment humudra mangaro maswa chakadori Expedition Nasina COVID lecture pu Tenakiba frontline warriors Simbu Ikai Kunum Unanabai Pandam Sutamli National War Memorial Delhi Dagi Kongsala Kibangasi Madripukri Garrison da Tunglakraba Expedition Nasida Officer Nipan Non Commissioned Officer Ani Yauri Expedition Team Asina Rims Imphal da Frontline Warriors Simbu Taran Oki Amadi INA Museum Moirangda Freedom Fighters Singi from the Ikai Kunabasu Utke Chaliba Tasi Hokiba Tang Mapanda Council of Higher Secondary Education Manipur Kosem Loba Class 12 ki Examination Center Ama Oriba Southeast Manipur Higher Secondary School SEMHSS Kapamda Tokiba Togo Amagi Matangda Local TV News Amadi Social Media Senda Pongkiba Pawgamari Lena Southeast Manipur Higher Secondary School ki Principal na Thadok Paterol Amana Wapam Karab Thamlakli Terol adu da Palibadi Thodok adu Southeast Manipur College Semko da Thokki Haina Pau ina Ponglaki Madu Laibak Tibani Thodok adumakti Southeast Manipur Higher Secondary School Kapam da Thokki Bani Numi adu da Parikha Thaba Lakpa Mahiri Kharana Invigilator da
इन्विजिलेटर महिरोई सिंबु हरासमेंट पीरे परीक्षा थारिबा महिरोई अमन इसिंग खौरांबगी थक्के हाइबदा पीबिद्रे आइना मराल सिदुना इरांग हौकी थोंग अदु स्कूल असिबु नमथनब होनबनी साउथ ईस्ट मणिपुर हायर सेकेंडरी स्कूल ना क्लास 12 की एग्जाम असी कोसेम की पौताक मखादा अमदी सेक्शन थौरांसिंग लखतुना पांगथोकपनी हौजिक कोविड पैंडेमिक लेबना कोविड की प्रोटोकॉल सिंग ngagnaba स्कूल ना मदुगी नियम चना हनबग लोइना सोशल डिस्टेंसिंग महिरोई अमगा अतोप महिरोई अमगा इसिंग बोतल अमदगी पुनः थकप यान खिदे इसिंग थकनिंग सिंग दा इन्विजिलेटर सिंग ना इसिंग बोतल सिंग पीकी सेंटर असिदा परीक्षा थाबा लाखिबा इरांग हौरिबा महिरोई सिंगदुना स्कूल असिदा अतोप एग्जाम थारिबा महिरोई सिंग लोइना स्कूल असिगी महिरोई सिंगदा फिजिकली अमदी मेंटली हरासमेंट पीकी थौदोक अदु थोकले हाइबदगी चांदेल पुलिस कक्सिंग पुलिस अमदी पलेल पुलिस कांगमुना मतम चाना लाक्तोन इरांग अदु लाक्सन बगल लोइना अतै एग्जाम थारिबा महिरोई सिंग ngakbi सेंबि खिबैदमक थागतली लोइना NSUC अमदी मसिगी यूनिटना लौकिबा थौदांगबसु अपिनो फोंदोरकले प्रिंसिपल की चेरोल असिदा पलिबदी साउथ ईस्ट मणिपुर हायर सेकेंडरी स्कूल ना एग्जाम पांगथोकपदा अनफेयर मीन्स हाइबदी चीटिंग तौबा मास कॉपिंग तौबा मिचंग मिखाई नाइबा एग्जाम सेंटर मनुंग अमदी मपांदा हिंसा की थबक चथब लेते असिगुम थौदो असि अतोपा सेंटर सिंगदा थोकतब ओइसनु हाइरे ngasi ayuk pung 3 minita rom tabda Bisnupur district ki Moirang police station manung chana leiba kwakta turel mapandagi mioi ani heroin number 4 konan fare faro mioi ani adu thauda babok lekai dagi wahangbam Rajkumar Singha Jaikuma apopal lekidraba W Sunil amasung Cholachampur district ki Khogjang village dagi Khaimunlan Chingson Jaikuni thoi apopa Gaikolen Chingson ni makoi ani dagi tongan ba sapon cap ni fuda haptuna puramba heroin number 4 gram Samri Mafunipan Pamum Kibani. I give a Makata Lokonaba Moirang police station that Paro Polam Singadu Lena Senakre Hari. War on drugs campaign Manumchana Bisnupur district police additional SP Ops Roni Mayang Miyang Makada CDO Osi Sobedar Wise Sakti Senaluchima Tim Aduna Nisai Polam Singadu Pagat Kibani. National Highway 102B Mizoram Paunariba Guite Road Hana Kangariba Lambi Sembagi Tabuk Toriba Musing NHIDCL na makogi anisuba amadi aroiba bill pitok pidi haibadagi thabak suduna laiba sigi kudong chada mayok nariba asigi matangda khulgi chip sing amadi kunja singna ngasi Chorachanpur DC ge unakre ngasi DC gi office chamber da unakiba aduda ZYO general headquarters ki luchingba sing amadi chip singna DC ge loyna pung kya phamina duna wari sanaki amadi makhata na ADC Chorachanpur S Khaikop Pau Ngaite MCS ka mahaki office ta unaduna khanana basu haiki kuina khanar batungda DC na NHIDCL company gi authority da pifam thokpa bill sing pithok pinoi matangda athu matang manungda khana khre amadi lambi semagi thab suba lepai kongjung handok pinaba hajaki Assembly the Huran Basing Pamina Bangam Loy Haina, Pakistani Hani Prime Minister Imran Khan, Anova Prime Minister Kanabi election Mawana, National Assembly the member of the Tadokre. Man Hakim the Lupa billion Tarataru Musun Lupa billion Nipangi, corruption case Layomui Amabu, Prime Minister Oina Kalabadi, Pakistan Ikaya Pivani. Pakistani Hani Interior Minister Sheikh Rasid Nasu Hakim the Assembly the Pamana opposition leader Sahiz Saripu Bapangal Kalan Ogani Marmaduna National Assembly Dagi resigned Tono Warep Lokibani Nomajin Kuding Imran Khan Miang Unaduna May Baktagi Tanglapa Sarogi Mayokta Legani National Assembly Dagi Hanboina from Tadokeba Pakistan Tehrik e Insaf PTI gi member di Murad Said ni Islamabad Labour Parliament House ta PTI gi Parliamentary Party ki meeting ama Imran Khan chair lodun pangthoki National Assembly da Imran Khan gi mayok ta thangalakpa no confidence motion da member Cham Humdra Marina motion adugi favor da vote piduna Imran Khan government uthai kibani Delhi gi Jawaharlal Nehru University gi Kaveri Hostel da Mahiroi Singh marakta khana chainam thokiba adu laibak thibani haina Delhi Home Minister Satyendra Jain na phongdokre Nomajing Numita Ram Navami da Kaveri Hostel da non-vegetarian food pikibagi maramdagi Mahiroi Kalup ani marakta khana chainam thokibani thodok adu da Mahiroi humpu hena aso open nangki
थौदोक अदुग मतंग दा हंगबा वांगी पाखुम ओइना मिनिस्टर जैन हाइकेबदा दिल्ली की होम मिनिस्टर दी ऐनी अदुबु दिल्ली पुलिस असि कनागी मखादा लेबगी मखोय अदुदा वाहंग असि हंगबियु खन्ना चैनबगी थौदोक अदुदी लाइबक थिबनी हाइकी JNU स्टूडेंट्स यूनियन असि लेफ्ट न कंट्रोल तौबनी RSS एफिलिएटेड अखिल भारतीय विद्यार्थी परिषद का JNU स्टूडेंट्स यूनियन की मेंबर सिंगा नुंग थाना की बनी हौजी अरोबदा मरोबा पाव अमु हना पिजरी माइचौ तरे की खुबम नोमाइजिंग सिंग सानना बल्लेगा लोकोनरी हाइना चीफ मिनिस्टर एन बीरेन हाइख्रे लौमी सिंग लोफम दा हकथेना चतुनि यंगसिलग हार पीरगनि हाइना मिनिस्टर बिसोजी न फोंदोखरे फैमिली कोर्ट थौबागी रेगुलर जज हापिनब लेंगा पुनिंग सिंगसिलगली लोइनना असेंबली दोहरान बसिंग फमिनब नमलोय हाइना इमरान खान फम थादोखरे ngasi damak tadi image paudam pijo matang silo sindari miyam amuka na khurum jari